ꯄꯥꯔꯤꯗꯨ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯂꯟꯊꯣꯏꯕ ꯍꯣꯏꯗ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯟꯊꯣꯏꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯔꯤꯅ ꯀꯟꯅ ꯀꯧꯔꯛꯏ, "ꯂꯟꯊꯣꯏꯕ! ꯂꯟꯊꯣꯏꯕ!" ꯂꯟꯊꯣꯏꯕ, "ꯆꯪꯉꯛꯑꯣ ꯃꯅꯨꯡꯗ, ꯑꯗꯥꯏꯗ ꯈꯣꯡꯉꯒ ꯂꯩꯇ꯭ꯔꯁꯨ." ꯄꯥꯔꯤ, "ꯑꯁ, ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ? ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯒ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗꯦ." "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯃꯥꯅ ꯄꯥꯈꯣꯟ ꯑꯃ ꯁꯤꯗꯅ ꯆꯠꯂꯨꯕꯗ ꯊꯦꯡꯈ꯭ꯔꯦ." ꯄꯥꯔꯤ, "ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯉꯦ. ꯃꯉꯥꯜꯁꯨ ꯍꯧꯕ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯅꯤꯕ ꯁ꯭ꯀꯨꯜ ꯌꯧꯕꯗ." ꯂꯟꯊꯣꯏꯕ, "ꯍꯣꯏꯃꯦ, ꯂꯣꯏꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯃꯉꯥꯜ ꯍꯣꯏ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯉꯥꯜꯗꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯣꯏ ꯑꯅꯤ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ. ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯉꯁꯥꯏꯗꯩ?" ꯄꯥꯔꯤ, "ꯇꯨ, ꯁꯤꯒꯤ ꯁꯛ ꯐꯖꯕꯁꯦ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯤ." "ꯇꯧꯅꯤꯌꯦ ꯃꯁꯤ." ꯑꯍꯨꯝꯗꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯕꯒ ꯄꯥꯔꯤꯒꯤ ꯒꯥꯔꯤ ꯈꯥꯝꯅꯕ ꯂꯩꯔꯤꯕ ꯒꯦꯔꯦꯖꯇꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯀ꯭ꯂꯥꯁꯇ ꯂꯥꯛꯇꯨꯅ ꯕꯦꯒ ꯊꯝꯂꯤ꯫ ꯅꯨꯄꯤ ꯁꯥꯏꯠꯇ ꯌꯦꯡꯂꯛꯄꯗ ꯊꯥꯗꯣꯏ ꯍꯣꯏ ꯕꯦꯟꯁꯇꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯂꯥꯛꯑꯝꯗ꯭ꯔꯤ ꯃꯈꯣꯏꯗꯤ꯫ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯛꯑꯒ ꯁ꯭ꯀꯨꯜꯒꯤ ꯕꯦꯔꯟꯗꯥꯗ ꯂꯦꯞꯇꯨꯅ ꯊꯥꯗꯣꯏ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯥꯔꯤ, "ꯅꯨꯄꯥ, ꯀꯩꯅꯣ ꯅꯪꯅ ꯉꯔꯥꯡ ꯋꯥ ꯇꯥꯟꯅꯗꯧꯕ ꯂꯩ ꯍꯥꯏꯗꯨꯕꯣ?" "ꯚꯥꯏ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯅ ꯇꯥꯏ." ꯄꯥꯔꯤ, "ꯀꯅꯥ ꯍꯥꯏꯕ? ꯑꯣꯖꯥꯅ ꯑꯦꯅꯥꯎꯟꯁꯁꯨ ꯇꯧꯗꯅ." "ꯒ꯭ꯔꯨꯞꯇ ꯉꯔꯥꯡ ꯍꯥꯏꯅꯔꯛꯄꯅꯤ, ꯑꯗꯣ ꯇꯥꯔꯕꯅꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ." "ꯍꯣꯏꯅꯦ, ꯆꯠꯄꯨ ꯆꯠꯂꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯩꯅꯣ." ꯃꯉꯥꯜ, "ꯍꯣꯏꯅꯦ, ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ꯫ ꯑꯗꯣ ꯆꯠꯂꯗꯤ ꯊꯥꯗꯣꯏ ꯍꯣꯏ ꯌꯥꯎꯗꯣꯏꯖꯥꯠꯂꯣ?" ꯂꯟꯊꯣꯏꯕ, "ꯑꯔꯣꯏꯕ ꯆꯍꯤꯅꯤꯅ ꯌꯥꯎꯁꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ." ꯄꯥꯔꯤ, "ꯑꯇꯩ ꯌꯥꯎꯗ꯭ꯔꯁꯨ ꯊꯥꯗꯣꯏ ꯌꯥꯎꯔꯗꯤ ꯌꯥꯔꯦꯍꯦ ꯑꯩꯒꯤꯗꯤ." ꯃꯉꯥꯜ, ꯃꯥ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯒꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯕꯣ ꯍꯥꯏꯁꯤꯕꯣ?" ꯄꯥꯔꯤ, ꯌꯥꯏ." ꯂꯟꯊꯣꯏꯕ, "ꯇꯥꯅꯤꯡꯗꯦ ꯅꯁꯛꯇꯨꯒ, ꯁꯦ, ꯍꯧꯖꯤꯛꯇꯒꯤ ꯅꯇꯨꯒꯤ ꯃꯤꯆꯪꯗꯒ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯊꯣꯛꯄ ꯉꯝꯗꯣꯔꯤꯕꯅꯤꯅꯦ." ꯄꯥꯔꯤ, "ꯍꯣꯏ, ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯂꯤ, ꯄ꯭ꯔꯤꯟꯁꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯍꯣꯏꯁꯨ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯏ꯫ ꯄꯥꯔꯤ ꯍꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯦꯂꯤꯅ, "ꯃꯉꯥꯜ, ꯄꯥꯔꯤ, ꯅꯣꯏꯗꯤ ꯁꯤꯗ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ?" ꯄꯥꯔꯤ, "ꯀꯅꯥꯁꯨ ꯉꯥꯏꯗꯦꯗ, ꯁꯨꯝ ꯂꯦꯞꯄꯝꯕꯅꯤ." ꯄ꯭ꯔꯤꯟꯁꯤ, "ꯑꯣ, ꯈꯪꯉꯦ ꯈꯪꯉꯦ, ꯋꯥ ꯊꯩꯗꯣꯛꯇ꯭ꯔꯁꯨ ꯄꯥꯔꯤ." ꯄꯥꯔꯤ, "ꯑꯁ, ꯅꯣꯏꯅ ꯚꯥꯞ ꯐꯝꯃꯟꯈ꯭ꯔꯦꯗ." ꯑꯦꯂꯤ, "ꯆꯪꯉꯁꯤ ꯂꯥꯛꯑꯣꯗꯅ." ꯄꯥꯔꯤ, "ꯍꯣꯏ, ꯆꯪꯉꯝꯃꯣ." ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯇꯨꯅ ꯐꯝꯅꯈ꯭ꯔꯦ ꯂꯣꯏꯅꯃꯛ꯫ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯆꯠꯊꯔꯤ꯫ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯏ ꯗꯤꯌꯔ ꯁ꯭ꯇꯨꯗꯦꯟ." ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯨ ꯈꯨꯝꯂꯛꯏ, "ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ." ꯄ꯭ꯔꯤꯟꯁꯤꯄꯥꯜ, "ꯑꯩ ꯑꯦꯅꯥꯎꯟꯁ ꯑꯝꯇꯪ ꯇꯧꯒꯦꯀꯣ, ꯃꯨꯟꯅ ꯇꯥꯎ꯫ ꯍꯟꯗꯛ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯑꯦꯛꯁꯀꯔꯁꯟ ꯑꯃ ꯆꯠꯇꯣꯔꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯁꯤꯗ ꯌꯥꯎꯅꯤꯡꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯣꯅꯤꯇꯔꯗ ꯃꯤꯡ ꯄꯤꯁꯤꯟꯗꯨꯅ ꯂꯤꯁ ꯁꯦꯝꯂꯒ ꯄꯤꯈꯠꯂꯛꯎ." ꯁ꯭ꯇꯨꯗꯦꯟ, "ꯐꯅꯤ ꯁꯥꯔ." ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯅꯪꯅ ꯀ꯭ꯂꯥꯁꯁꯤꯒꯤ ꯃꯣꯅꯤꯇꯔꯅꯤꯅ ꯅꯪꯅ ꯁꯦꯝꯃꯨ ꯌꯥꯎꯒꯗꯕ ꯂꯤꯁꯁꯤꯡꯗꯣ." ꯄꯥꯔꯤ, "ꯍꯣꯏ ꯁꯥꯔ." ꯑꯣꯖꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤ ꯍꯣꯏꯗꯨ ꯀꯟꯅ ꯍꯔꯥꯎꯔꯤ, ꯂꯥꯡꯅꯔꯤ, ꯀ꯭ꯂꯥꯁꯇꯨ ꯅꯤꯜꯂꯤ ꯍꯔꯥꯎꯕꯒꯤ꯫ ꯂꯟꯊꯣꯏꯕ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯆꯠꯅꯤ ꯍꯥꯏꯅꯩ ꯍꯥꯏꯗꯅ." ꯄꯥꯔꯤ, "ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯗꯤ." ꯕ꯭ꯔꯦꯛ ꯃꯇꯝꯅꯤ꯫ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯎꯗꯨꯕꯁꯤꯡꯗꯨ ꯃꯥꯒꯤ ꯃꯤꯡ ꯄꯤꯁꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕꯅ ꯑꯇꯩ ꯖꯨꯅꯤꯌꯔꯁꯤꯡꯒꯤ ꯃꯤꯡꯁꯨ ꯄꯥꯔꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ, "ꯊꯥꯗꯣꯏ, ꯅꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯆꯠꯄ?" ꯊꯥꯗꯣꯏ, "ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯌꯦ." ꯄꯥꯔꯤ, "ꯌꯥꯎꯁꯤ ꯀꯩꯅꯣ ꯁꯧꯔꯥ." ꯊꯥꯗꯣꯏ, "ꯑꯩꯕꯨ ꯁꯧꯔꯥ ꯀꯥꯏꯅ, ꯅꯪꯀꯣ, ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ." ꯄꯥꯔꯤ, "ꯈꯔ ꯁꯥꯎꯒꯟꯕꯗꯨꯗ ꯍꯥꯏꯕꯅꯤꯗ." ꯂꯟꯊꯣꯏꯕ, "ꯌꯥꯔꯦꯍꯦ, ꯈꯠꯅꯔꯛꯀꯅꯤꯕ ꯍꯦꯛꯇ." "ꯑꯗꯣ ꯊꯥꯗꯣꯏ, ꯆꯠꯂꯨꯁꯤ ꯀꯩꯅꯣ, ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤꯅ." ꯊꯥꯗꯣꯏ, "ꯍꯣꯏ, ꯑꯩ ꯏꯃꯥ ꯕꯕꯥꯒꯗ ꯍꯪꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯏꯔꯛꯑꯒꯦ." ꯄꯥꯔꯤ, "ꯍꯣꯏ, ꯍꯪꯉꯨ, ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯃꯥꯡꯍꯧꯅꯤꯕ, ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯗ ꯐꯖꯅ ꯍꯪꯉꯨꯀꯣ." ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯒ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯄꯥꯔꯤ ꯅꯣꯛꯂꯤ ꯃꯇꯧꯗꯨ ꯎꯔꯒ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯂꯣꯏꯁꯤꯟꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯄꯥꯔꯤꯁꯨ꯫ ꯄꯥꯔꯤꯒꯤ ꯃꯄꯥ ꯀꯦꯁꯣ ꯁꯨꯇꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯄꯥ ꯂꯩꯕꯅ ꯄꯥꯔꯤꯗꯨ ꯀꯣꯏꯕ ꯂꯥꯡꯕ ꯀꯌꯥ ꯍꯜꯂꯕꯅꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫
ꯄꯥꯔꯤ ꯍꯣꯏ ꯆꯥꯛ ꯆꯥꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯄꯥꯔꯤꯅ꯫ ꯕꯕꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯇꯣꯔꯤ, ꯁꯤꯗ ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ꯫ ꯀꯦꯁꯣ, ꯆꯥꯛ ꯆꯥꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯅꯨ, ꯂꯣꯏꯔꯒ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ꯫ ꯄꯥꯔꯤ, ꯆꯥꯛ ꯆꯥꯕꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯕꯕꯥꯒ ꯄꯨꯟꯅ ꯐꯝꯕꯁꯨ ꯐꯪꯗꯦ, ꯑꯗꯨꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯀꯦꯁꯣ, ꯍꯥꯏ, ꯀꯔꯤꯒꯤ ꯂꯝ ꯀꯣꯏꯕꯅꯣ? ꯀ꯭ꯂꯥꯁ 12ꯅꯤꯀꯣ ꯅꯣꯏꯅ ꯊꯥꯗꯣꯔꯤꯕꯁꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ꯫ ꯄꯥꯔꯤ, ꯃꯃꯥ ꯁꯨꯅꯤꯇꯥꯗ ꯃꯤꯆꯤꯅ ꯌꯦꯡꯂꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯁꯨꯅꯤꯇꯥ, ꯆꯠꯆꯁꯅꯨ ꯀꯩꯅꯣ, ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ꯫ ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯠꯇꯕꯁꯨ ꯅꯠꯇꯦ, ꯉꯝꯅꯕ ꯇꯧꯖꯅꯤꯗ꯫ ꯀꯦꯁꯣ, ꯃꯃꯥ, ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯟꯈꯠꯇꯅꯀꯣ, ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ꯫ ꯁꯨꯅꯤꯇꯥ, ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ, ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯃꯥ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯥꯏ ꯊꯣꯏꯕ, ꯌꯥꯎꯔꯨꯆꯣ ꯌꯥꯎꯔꯨꯆꯣ꯫ ꯀꯦꯁꯣ, ꯅꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯎꯔꯨꯔꯣ, ꯇꯧꯕꯇꯕꯨ ꯉꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ, ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯉꯨ, ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨ꯫ ꯄꯥꯔꯤ, ꯍꯣꯏ ꯕꯕꯥ, ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯕꯕꯥ ꯏꯃꯥꯒꯤ ꯃꯥꯏ ꯆꯨꯞꯍꯜꯂꯣꯏ꯫ ꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯗꯨ ꯆꯥꯛ ꯆꯥꯔꯤꯕ ꯃꯃꯥ ꯃꯄꯥꯗ ꯇꯞꯅ ꯌꯦꯡꯗꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ, ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯁ꯭ꯀꯨꯜꯒꯤ ꯂꯝ ꯀꯣꯏꯕ ꯌꯥꯎꯔꯨꯒꯦ꯫ ꯁꯥꯃꯨ, ꯍꯥ, ꯏꯆꯥꯕꯨ ꯌꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯊꯥꯗꯣꯏ, ꯁ꯭ꯀꯨꯜꯒꯤ ꯍꯟꯗꯛꯅ ꯂꯣꯏꯔꯦ ꯄꯥꯕꯨꯡ, ꯑꯗꯨꯅ ꯑꯩ ꯌꯥꯎꯅꯤꯡꯉꯤ, ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯌꯥꯎꯁꯦꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯁꯅꯥꯔꯩ, ꯏꯕꯦꯝꯃ, ꯅꯨꯄꯤꯅꯤꯅ ꯑꯗꯨꯒꯨꯝꯕ ꯆꯠꯄꯁꯤ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯁꯥꯃꯨ, ꯆꯠꯂꯨ ꯆꯠꯂꯨ, ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯒ꯭ꯌꯥꯟ ꯇꯥꯅꯕꯨ ꯇꯧꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯅꯥꯔꯩ, ꯅꯄꯥꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯁꯥꯃꯨ, ꯍꯩ, ꯂꯩꯁꯥꯕꯤꯅꯤꯅꯦ, ꯆꯠꯆꯁꯅꯨꯅꯦ, ꯍꯧꯖꯤꯛ ꯆꯠꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ? ꯑꯗꯣ ꯏꯕꯦꯝꯃ, ꯄꯩꯁꯥꯗꯤ ꯀꯌꯥ ꯈꯥꯏꯅꯔꯤꯕ? ꯊꯥꯗꯣꯏ, ꯄꯥꯕꯨꯡ, 500 ꯈꯛꯇꯅꯤ꯫ ꯏꯄꯥꯅ ꯄꯤꯅꯤ, ꯆꯠꯂꯨ ꯏꯆꯥꯁꯤꯗꯤ꯫ ꯊꯥꯗꯣꯏ ꯍꯔꯥꯎꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯥꯃꯨ, ꯉꯥꯏꯈꯣ, ꯇꯥꯡ ꯀꯌꯥꯗꯅꯤ ꯍꯥꯏꯕ ꯅꯣꯏꯅ ꯆꯠꯇꯣꯏꯁꯦ? ꯊꯥꯗꯣꯏ, ꯇꯥꯡ 10ꯗꯅꯤ ꯄꯥꯕꯨꯡ꯫ ꯁꯥꯃꯨ, ꯐꯔꯦ ꯆꯠꯂꯣ, ꯏꯄꯥꯅ ꯄꯩꯁꯥ ꯄꯤꯅꯤ ꯏꯆꯥꯒꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ꯫ ꯍꯔꯥꯎꯕꯗꯤ ꯄꯣꯛꯆꯩ ꯃꯥꯁꯨ, ꯊꯥꯗꯣꯏ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯌꯥꯎꯔꯛꯇꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥ ꯌꯥꯎꯅꯤꯡꯉꯤ, ꯆꯠꯄ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯁꯣꯝꯗ ꯃꯉꯥꯜ, ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯄꯥꯔꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯔꯤ, ꯑꯁ ꯚꯥꯏ, ꯊꯥꯗꯣꯏꯗꯨ ꯌꯥꯎꯔꯛꯑꯗꯤ ꯐꯗꯧꯅꯦ, ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯕꯤꯠ ꯂꯩꯔꯣꯏꯕꯣ꯫ ꯂꯟꯊꯣꯏꯕ, ꯃꯣꯏ ꯃꯃꯥ ꯃꯄꯥꯗꯣ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯌꯥꯎꯍꯟꯗꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯃꯉꯥꯜ, ꯐꯖꯅ ꯍꯥꯏꯔꯒ ꯌꯥꯖꯔꯛꯅꯤꯗ, ꯁ꯭ꯀꯨꯜꯁꯤꯒꯤꯗꯤ ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ, ꯁꯤꯒꯤ ꯃꯈꯥꯗꯤ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯗꯧꯅꯤ꯫ ꯄꯥꯔꯤ, ꯃꯥ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯛꯑꯗꯤꯀꯣ, ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯂꯟꯊꯣꯏꯕ, ꯏꯁ, ꯃꯤꯡꯒꯤ ꯂꯤꯁꯅ ꯃꯥꯅ ꯄꯥꯏꯔꯒ ꯌꯥꯎꯔꯔꯣꯏ ꯀꯥꯏ, ꯀꯩ ꯆꯥꯅꯔꯤꯒꯦ ꯑꯣꯖꯥꯕꯨ? ꯄꯥꯔꯤ, ꯂꯤꯁꯇꯣ ꯀꯣꯛ ꯄꯤꯈ꯭ꯔ ꯂꯣꯏꯔꯦ, ꯑꯩ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ, ꯈꯪꯉꯕ? ꯂꯟꯊꯣꯏꯕ, ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯌꯥꯎꯔꯣꯏ ꯀꯥꯏꯅ꯫ ꯄꯥꯔꯤ, ꯚꯥꯏ, ꯑꯁꯦꯡꯕꯁꯨ ꯑꯁꯦꯡꯕꯅꯤ, ꯑꯩ ꯊꯥꯗꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯟꯊꯣꯏꯕ, ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯉꯁꯤꯔꯣ ꯑꯗꯨꯒ? ꯄꯥꯔꯤ, ꯍꯥꯏꯈꯤꯔꯣꯏ, ꯈꯔ ꯀꯧꯅꯔꯒ ꯈꯠꯅꯕ ꯐꯪꯂꯤꯁꯦ ꯑꯃꯨꯛ ꯐꯪꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯅꯤ꯫ ꯂꯟꯊꯣꯏꯕ, ꯀꯤꯔꯤꯕꯣꯏꯔꯦ? ꯃꯉꯥꯜ, ꯍꯣꯏꯁꯦ, ꯌꯥꯅꯕ ꯍꯥꯏꯅꯕ ꯇꯥꯔꯦꯗꯅ꯫ ꯄꯥꯔꯤ, ꯍꯣꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯏꯅꯁꯤꯀꯣ꯫ ꯃꯉꯥꯜ, ꯍꯣꯏ ꯕꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯄꯥꯔꯤ, ꯊꯝꯃꯒꯦ ꯑꯗꯨꯗꯤ, ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯈꯟꯅꯔꯁꯦ꯫ ꯂꯟꯊꯣꯏꯕ, ꯊꯝꯃꯣ꯫ ꯀꯣꯜꯗꯨ ꯊꯝꯅꯔꯦ, ꯇꯨꯝꯊꯅꯈ꯭ꯔꯦ, ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯨꯠꯇ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯥꯗꯣꯏꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯁ꯭ꯀꯨꯜ ꯊꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ, ꯄꯨꯡ 9 ꯍꯦꯜꯂꯁꯤꯐꯥꯎ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯎꯗꯕꯗꯨꯗ ꯍꯪꯂꯛꯏ ꯁꯨꯅꯤꯇꯥꯗ꯫ ꯀꯦꯁꯣ, ꯍꯦ ꯃꯃꯥ, ꯊꯣꯏꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ? ꯁꯨꯅꯤꯇꯥ, ꯏꯍꯦ, ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ, ꯀꯨꯝꯂꯛꯇ꯭ꯔꯤ ꯉꯁꯥꯏꯗꯒꯤ,
ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕꯗ ꯃꯥ ꯍꯧꯗꯣꯛꯄꯒ ꯉꯝꯗ꯭ꯔꯦ꯫ ꯀꯦꯁꯣ: ꯑꯁꯨꯛ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯀꯔꯤꯗꯅꯣ ꯃꯁꯥ ꯐꯗꯣꯏꯁꯤꯕꯨ? ꯑꯌꯨꯛꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯃꯁꯥꯗ ꯌꯩꯍꯟꯗ꯭ꯔꯦ꯫ ꯑꯝꯇ ꯍꯧꯗꯣꯛꯎꯆꯣ꯫ ꯁꯨꯅꯤꯇꯥ: ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯁꯨꯅꯤꯇꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯍꯥꯏ ꯊꯣꯏꯕ, ꯊꯣꯏꯕ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ? ꯄꯥꯔꯤ: ꯏꯃꯥ, ꯍꯧꯒꯠꯂꯒꯦ꯫ ꯁꯨꯅꯤꯇꯥ: ꯍꯥꯏ, ꯍꯧꯖꯤꯛ ꯄꯨꯡ 9 ꯍꯦꯜꯂꯕꯅꯤꯅꯦ꯫ ꯁ꯭ꯀꯨꯜꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯄꯥꯔꯤꯗꯨ ꯄꯨꯡꯗꯨ ꯇꯥꯕꯗ ꯃꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯄꯥꯔꯤ: ꯀꯦꯕ ꯏꯃꯥ? ꯑꯁ, ꯉꯁꯥꯏꯅ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯌꯥꯝꯃꯦ ꯑꯩꯁꯦ꯫ ꯁꯨꯅꯤꯇꯥ: ꯃꯥꯅꯒ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯏꯅꯦ꯫ ꯍꯥꯏ, ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯗꯣꯛꯅꯈꯤꯗ꯭ꯔꯕ ꯍꯥ? ꯄꯥꯔꯤ: ꯑꯁ ꯏꯃꯥ, ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯆꯥꯛꯇꯣ ꯁꯦꯝꯃꯝꯃꯣ, ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯉꯦꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯕꯥꯠꯔꯨꯝ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯁꯨꯅꯤꯇꯥ: ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ꯫ ꯄꯥꯔꯤ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯀꯨꯝꯃꯛꯎꯀꯣ, ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯄꯥꯔꯤ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯒ ꯏꯔꯨꯁꯨ ꯂꯨꯖꯊꯣꯛꯏ꯫ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯊꯨꯅ ꯆꯠꯅꯤꯡꯂꯤꯕꯁꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯗ ꯊꯥꯗꯣꯏ ꯌꯥꯎꯅꯤ ꯌꯥꯎꯔꯣꯏ ꯍꯥꯏꯕꯗꯨ ꯊꯥꯗꯣꯏꯅ ꯉꯁꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯕꯗꯨꯗꯅꯤ ꯃꯥꯅ ꯈꯣꯏꯔꯥꯡꯂꯤꯕꯁꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯄꯥꯔꯤꯗꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯕ ꯂꯣꯏꯕꯒ ꯂꯥꯏꯔꯤꯛꯈꯥꯎꯗꯨ ꯌꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯔꯤ: ꯏꯃꯥ, ꯏꯃꯥ, ꯆꯥꯛ ꯊꯤꯗ꯭ꯔꯤꯕꯣ? ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯔꯒ꯫ ꯁꯨꯅꯤꯇꯥ: ꯂꯣꯏꯔꯦ, ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯄꯥꯔꯤ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯒ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯖꯤꯜꯂꯤ ꯃꯄꯥꯗ꯫ ꯀꯦꯁꯣ: ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯊꯣꯏꯕ? ꯄꯥꯔꯤ: ꯕꯕꯥ, ꯑꯩ ꯈꯤꯇꯪ ꯊꯦꯡꯉꯦ, ꯊꯨꯔꯦ ꯑꯗꯨꯒꯤꯅꯦ꯫ ꯀꯦꯁꯣ: ꯍꯩ, ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯐꯖꯅ ꯆꯠꯂꯨ, ꯅꯃꯥꯏ ꯏꯊꯛ ꯊꯛꯑꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯄꯥꯔꯤ: ꯁꯣꯔꯤ ꯕꯕꯥ, ꯑꯩ ꯆꯠꯂꯦ, ꯊꯦꯡꯉꯦꯕ꯫ ꯀꯦꯁꯣ: ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ꯫ ꯄꯥꯔꯤ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯔꯛꯏ꯫ ꯂꯟꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯄꯗ ꯂꯟꯊꯣꯏꯕꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ: ꯃꯤꯅꯥꯏꯁꯤꯡꯁꯦ ꯉꯥꯏꯕꯤꯔꯝꯄꯣꯟꯇꯦ꯫ ꯁ꯭ꯀꯨꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯕꯥꯏꯛꯇꯨ ꯄꯥꯏꯈꯩ ꯊꯧꯁꯤꯜꯂꯛꯏ꯫ ꯂꯟꯊꯣꯏꯕꯒ ꯃꯉꯥꯜꯒ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯃꯅꯤꯡꯗꯒꯤ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯦꯡꯖꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ: ꯑꯁ, ꯃꯤꯅꯥꯏ ꯀꯅꯥꯅꯣ? ꯃꯉꯥꯜ: ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯨ ꯄꯥꯔꯤ? ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯄꯥꯔꯤ: ꯑꯩ ꯉꯥꯏꯔꯝꯗꯅ ꯍꯨꯔꯥꯜꯂꯒ ꯀꯅꯥꯅ ꯆꯠꯂꯝꯃꯨ ꯍꯥꯏꯒꯦ? ꯑꯗꯨꯒꯤ ꯗꯟꯗꯤꯅꯤ꯫ ꯂꯟꯊꯣꯏꯕ: ꯅꯪꯗꯤ ꯀꯅꯥꯅ ꯊꯦꯡꯅ ꯂꯥꯛꯎꯒꯦ? ꯉꯥꯏꯕ ꯉꯝꯗꯕꯒꯤ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯄꯥꯔꯤ: ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕꯗꯣ ꯁꯤꯔꯗ꯭ꯔꯣ? ꯂꯟꯊꯣꯏꯕ: ꯌꯥꯔꯦ ꯑꯣꯖꯥ, ꯆꯪꯉꯁꯦ, ꯊꯥꯗꯣꯏ ꯍꯣꯏꯗꯤꯅꯦ ꯉꯁꯥꯏꯅ ꯂꯥꯛꯈ꯭ꯔꯦ꯫ ꯄꯥꯔꯤ: ꯂꯥꯛꯈ꯭ꯔꯦꯕ? ꯒꯥꯔꯤꯗꯨ ꯒꯦꯔꯦꯖ ꯇꯝꯅ ꯊꯧꯖꯤꯟꯗꯨꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣꯍꯦ꯫ ꯑꯍꯨꯝꯗꯨ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯀ꯭ꯂꯥꯁ ꯇꯝꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯊꯥꯗꯣꯏ ꯍꯣꯏꯗꯨ ꯕꯦꯟꯁꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯕꯦꯟꯁꯇ ꯊꯨꯅ ꯆꯪꯂꯛꯑꯒ ꯐꯝꯃꯤ꯫ ꯊꯥꯗꯣꯏ, ꯑꯦꯂꯤ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯦꯂꯤ: ꯄꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯥꯟꯁꯤꯜꯂꯣ꯫ ꯄꯥꯔꯤ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯑꯦꯂꯤ, ꯊꯥꯗꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯑꯦꯂꯤ ꯅꯣꯛꯂ ꯅꯣꯛꯂꯒ: ꯌꯥꯎꯗꯣꯏꯅꯦ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ: ꯑꯗꯨꯅꯦꯕ, ꯃꯤꯡ ꯄꯥꯟꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯃꯤꯡ ꯏꯁꯤꯟꯅꯕ ꯇꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ: ꯗꯥ ꯄꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯁꯤꯜꯂꯣ ꯁꯦ꯫ ꯄꯥꯔꯤꯒꯤ ꯕꯦꯟꯁꯇ ꯄꯩꯁꯥ ꯊꯥꯗꯔꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ꯫